Welcome to Manipuri Horror Tube. I am Mamakta Yingpiriba Kudina, channel Asibu subscribe to Biramu, Aduga Matundasu Aki Warikia, Yingbo from Vinabay the Mata, Belagan Bisanambiramu. Nasiki Warrior City 2012 to release Wakiba Thai horror movie 3 AM Hariba movie Sigamadam Deni. Movie is in Hanyega de Karatongale, Habdi, film Nasida Tongan Tongan Wari Ohum Yawi, Adubu, Wari Ohum Asida Manari Basi, Nongay Matung Pung Ohum Tarpamatamda, Tokiba Toki Waring Acto in the way. Movie true story the based Webana, Karamakadi, film Omagum, Hinjin Nasimin Sajinba, Habdi Hinjin Hajin Base, Yao de Anakale, Aduna. Hena Mam seeing with the Akibo the Dranakali, and also special thanks to Bijan Sarma, Mahagi Imanu Basuni, Aduangasi, Pariba, Scribasisu Mahame Birakibani, other Mahonda, Hagacho Fundokari, Adu movie Siki, IMDb ratings 5.5 out of 10, Aduga my drama list 7.1 out of 10 for me. So I'm Tanto Batodana, let's roll the intro. Movies ki ahubada weekend dukan amadagi udlaki. Dukan si meko bili sabi amagi mawa babana punna hodok chaba business tamani. Me yamna makun masai bi thapu phabi nupi machaama wairami. Dukan si maruina me na purami. Asumdana me gi manaw nupi amasalerami. Bahakna lang mupami. Dukan gi thabok thoramda yawning dabi habadi suba nomba yamna tanbo ina ui. Noman Numit Ama Megi Mama Baba, Animak Mapan, the Tava Amagidamata Chaki. Numit Aduda Mapan the Gilapa Masakang the Nupi Amana, Ubade and the Pajaba, Habadi, Yamna Papa Makalgi, Wikama, Megi of the Silami. Numit Aduda, Mena Lehoba Wikadu, Pazana Jamtopli, Hadaga, Kangalaba Matunda, Wikadu Pazana, Simjin Sadindana, Habadi, Tamzinki. Mata Duda Akiba Panglaba Kut Ama, Metam the Tungum the Gitinzilapa, Equino Fangi. Sound Pangduna may money come on Tobubada could adusu monkey. As he Matunda Numidangi Sinamada, Megi Mananapi Imagi Mamana Bisinga, Party Tobachakani had made a Kangalaki. Aduga, a hino yaida halapasujay, Aduna, Tonga to Lonsilanganu, have the gate to Lolanganu Hadana, made a hierarchy. May Mayum the Matumtani. A hint Tizilapana Mahasu, Tumba Changlaki Haduna, Batum the my mitaba Changlaki. Mana, my taring a mitkuputa. Natundagi E Tarapu Fangi. Karam the Kadopatagi Tarakibano Habituti, Kamungamte. E do Natundagi, Kakpoko Balitana, Lipton Tentaraki. Masidagi, me Panana Bahaduna, Hidakamachai. Adubu, Kanaba Matadi Ukite. Mata Sida, Sinkar Manundagi, Alpokarikumba Potsakama, Manunda Labagum, Makul Tawa Fangi. Mena Makolo to Tanaba, Sinkar Manunga to the Munne Yinduna. Kari Poki Makon Haidna, Kangna Nabahone. Kangodana, Aki Bagimasak Oidaba, Tamtiraba Mukutama Sinkar Manung the Kitinduraki, Kivanam Kay later me, Lemai the Tuki. Matasida, Kangodana, me Mami Panaki, Toki Batutuk Namak, Mangwedame. Tayumasum me Tamoidadi, Akibam for me. Mana Walakpada, Mayum the me, Mayamuma Punbaki, Mokola Mata Fangaki. Mena Tolotuna Yambada, Megi Manaunupi mint. Lakladuna Adudagi Maki friends Mayamasu Yumaduda Pusilaptuna, Sana Uniduna Leramba Tenaki. Mayapumba Langduna Lerambadu Ubada, May sounding Mana Mayoki. May Magi Mananu people, teenageraki. Adubu, Karimata Nachum Kipata Walitana, Magi Mamana beat Mamana Basindo Puna, Terista Kakaki. Makui Maratagi Amana, Makadaging as I jumped to Natanamba Wikadu Puduna Lakri Haraga. Mayam Pumbaga, Pagitona Duna Sanaki. Hariba Wikasi Muibagi, a sing Basamna Saba, Wikamani. Habadi Muibana Siraba Matunda, dead body of the Gilotoro Pasamniaba. Masidagi, Torum River Mamadu Mena Luna Murami. Mena Latuna Nupaduda, Wikadu Makada Tamluna Baharaki. Masida Megi Mananupina on Kaladuna, Karigi Mamanabada, Nangaduino Haduna, Cheraki. Astagi, Mabani Marakta, Nahak, Jindabotanana, Kanabawalaki. Asdagi Mamanabaduna Wikadu, Tamluna Makada, Ma Puduna Laki, Marna Lapada Kangauduna, Wikadu the Gi, Kut Amalithoratuna,
ꯃꯍꯥꯛꯀꯤ ꯍꯥꯏꯕꯗꯤ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯏ ꯑꯃꯗꯤ ꯃꯉꯛ ꯑꯅꯤꯃꯛꯇ ꯆꯞꯁꯤꯟꯗꯨꯅ ꯍꯥꯠꯅꯅꯕ ꯇꯧꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯂꯥꯎꯔꯛꯄ ꯈꯣꯜꯂꯥꯎ ꯑꯗꯨꯗ ꯃꯦ ꯑꯃꯗꯤ ꯃꯊꯛꯇ ꯂꯩꯔꯝꯕ ꯑꯇꯩ ꯑꯇꯩ ꯄꯨꯝꯅꯃꯛ ꯀꯩꯗꯧꯔꯕꯅꯣꯅ ꯃꯈꯥꯗ ꯆꯦꯟꯊꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯈꯥꯗ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯉꯛꯄꯗ ꯈꯝ ꯊꯦꯡꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨꯒꯤ ꯑꯀꯛꯄ ꯃꯉꯛ ꯑꯗꯨ ꯃꯦꯅꯤꯀ꯭ꯋꯤꯟꯒꯤ ꯃꯔꯛꯇ ꯋꯤꯛ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 3 ꯇꯥꯔꯕ ꯃꯇꯝꯅꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯄꯥ ꯑꯗꯨꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯕꯕꯨ ꯀꯤꯍꯜꯂꯕꯗ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯊꯣꯡꯒꯤ ꯁꯣ ꯑꯗꯨꯗꯤ ꯁꯇꯔꯒꯤ ꯃꯈꯥꯗ ꯆꯞꯁꯤꯟꯈꯤꯗꯨꯅ ꯇꯦꯛꯈꯤ꯫ ꯑꯁꯤꯗꯒꯤ ꯅꯨꯄꯤ ꯑꯃ ꯃꯈꯣꯏ ꯃꯔꯛꯇꯒꯤ ꯊꯣꯛꯂꯛꯇꯨꯅ ꯏꯃꯨꯡꯗꯒꯤ ꯁꯣ ꯑꯗꯨ ꯊꯨꯒꯥꯏꯅꯕ ꯅꯨꯡꯊꯪ ꯂꯧꯔꯨꯅꯕ ꯆꯪꯈꯤ꯫ ꯑꯗꯨꯕꯨ ꯏꯃꯨꯡꯗꯒꯤ ꯑꯃꯨꯛꯀ ꯇꯝꯊꯤꯔꯕ ꯈꯣꯜꯂꯥꯎ ꯑꯃꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯀꯤꯍꯟꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯈꯣꯏꯅ ꯆꯪꯂꯨꯕꯗ ꯅꯨꯄꯤ ꯑꯗꯨ ꯃꯈꯥꯗ ꯐꯝꯊꯔꯒ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯁꯣꯟꯊꯥꯡꯅꯅ ꯁꯣꯜꯂꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯄꯥꯏꯕꯤꯗꯨꯅ ꯍꯧꯒꯠꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯀꯅꯥꯝꯇꯅ ꯂꯦꯡꯍꯟꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯒꯤ ꯃꯕꯨꯛꯇꯒꯤ ꯃꯈꯨꯠ ꯑꯃ ꯐꯥꯎꯗꯣꯔꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯥꯝ ꯇꯝꯊꯤꯅ ꯍꯥꯠꯈꯤ꯫ ꯃꯌꯥꯝ ꯄꯨꯝꯕ ꯍꯧ ꯍꯧ ꯂꯥꯎꯅ ꯆꯦꯜꯂꯛꯇꯨꯅ ꯇꯦꯔꯤꯁꯇ ꯀꯥꯈꯠꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏ ꯃꯔꯛꯇꯒꯤ ꯅꯤꯄꯥ ꯑꯃ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯈꯤ꯫ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯆꯦꯟꯅꯕꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯅꯤꯄꯥ ꯑꯗꯨ ꯃꯇꯣꯝꯇ ꯂꯩꯍꯧꯏ꯫ ꯅꯤꯄꯥ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯔꯨꯝ ꯑꯗꯨꯗ ꯃꯈꯜ ꯃꯈꯥꯒꯤ ꯋꯤꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯈꯪꯍꯧꯗꯅ ꯉꯁꯥꯏꯒꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨ ꯑꯃꯨꯛꯀ ꯂꯥꯛꯇꯨꯅ ꯅꯤꯄꯥ ꯑꯗꯨꯕꯨ ꯍꯥꯠꯈꯤ꯫ ꯃꯦ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯃꯤꯟꯠ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯄꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯍꯛꯆꯥꯡꯗꯨ ꯇꯥꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯗꯦꯗ ꯕꯣꯗꯤ ꯑꯗꯨ ꯎꯕꯗ ꯃꯕꯥꯅꯤꯃꯛ ꯌꯥꯝꯅ ꯑꯀꯤꯕ ꯄꯣꯛꯈꯤ꯫ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯨꯛꯀ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯕꯨ ꯈꯥꯏꯗꯣꯛꯅꯈꯤ꯫ ꯑꯗꯨꯒ ꯃꯦ ꯊꯔꯃꯦꯜ ꯔꯨꯝ ꯑꯃꯗ ꯂꯣꯛ ꯑꯣꯏꯗꯨꯅ ꯂꯩꯈꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯃꯤꯟꯠꯅ ꯃꯆꯦꯕꯨ ꯂꯧꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯧꯊꯣꯛꯄꯗꯤ ꯉꯝꯈꯤꯗꯦ꯫ ꯈꯔ ꯇꯧꯗꯨꯅ ꯇꯦꯝꯄꯔꯦꯆꯔ ꯑꯗꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯃꯤꯡꯁꯦꯜ ꯂꯣꯏꯅꯃꯛ ꯀꯥꯏꯈꯤ꯫ ꯁꯥꯐꯨ ꯑꯗꯨ ꯀꯟꯃꯟꯈꯤꯕꯅ ꯃꯤꯟꯠ ꯈꯔ ꯊꯥꯞꯅ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯗꯤ ꯃꯣꯏꯒꯤ ꯃꯃꯥ ꯕꯕꯥ ꯂꯥꯛꯄꯒꯤ ꯃꯇꯨꯡꯗ ꯃꯤꯟꯠ ꯆꯦꯟꯊꯣꯔꯛꯇꯨꯅ ꯑꯗꯨꯒ ꯀꯞꯇꯨꯅ ꯉꯔꯥꯡꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯂꯣꯏꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯃꯥꯅ ꯉꯥꯡꯂꯤ ꯁꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯀꯅꯥꯃꯠꯇꯅ ꯇꯥꯕꯤꯔꯝꯗꯦ꯫ ꯅꯤꯡꯂꯣꯝꯗꯒꯤ ꯃꯦ ꯆꯦꯜꯂꯛꯇꯨꯅ ꯃꯃꯥ ꯕꯕꯥꯕꯨ ꯀꯣꯜꯂꯒ ꯀꯞꯂꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯃꯤꯟꯠ ꯃꯥꯒꯤ ꯈ꯭ꯋꯥꯡꯗ ꯆꯩꯅꯥ ꯑꯃ ꯐꯥꯎꯔꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯕꯨꯛꯇ ꯊꯧꯔꯕ ꯑꯀꯥꯏꯕ ꯃꯤꯡꯁꯦꯜ ꯑꯃ ꯊꯤꯟꯖꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯛꯈꯤ꯫ ꯁꯤꯗꯒꯤ ꯃꯤꯟꯠꯁꯨ ꯃꯍꯥꯛ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯊꯧꯗꯣꯛꯇꯨꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯤꯟꯠꯀꯤ ꯃꯆꯦ ꯃꯦ ꯃꯥꯒꯤ ꯃꯅꯨꯡꯗ ꯉꯔꯥꯡꯒꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨ ꯆꯪꯗꯨꯅ ꯂꯩꯍꯧꯔꯦ ꯍꯥꯏꯕ ꯃꯥꯒꯤ ꯃꯃꯤꯠꯇꯨꯗ ꯎꯕ ꯐꯪꯉꯤ꯫ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯗꯤ ꯃꯍꯥꯛꯁꯦ ꯃꯦ ꯅꯠꯇ꯭ꯔꯦ ꯐꯠꯇꯕ ꯊꯋꯥꯏ ꯑꯃꯅ ꯄꯣꯖꯦꯁ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯑꯍꯥꯟꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤꯒꯤ ꯑꯍꯥꯟꯕꯁꯤꯗ ꯇꯣꯗ ꯀꯧꯕ ꯅꯤꯄꯥ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ꯫ ꯃꯍꯥꯛ ꯑꯁꯤ ꯃꯤ ꯑꯁꯤꯕ ꯁꯪꯕꯒꯤ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃ ꯇꯣꯗꯀꯤ ꯗ꯭ꯌꯨꯇꯤ ꯌꯨꯝ ꯑꯃꯈꯛꯇ ꯇꯥꯔꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯗ ꯑꯁꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯃꯒꯤ ꯗꯦꯗ ꯕꯣꯗꯤ ꯑꯅꯤꯈꯛ ꯍꯞꯇꯥ ꯑꯃ ꯆꯨꯞꯅ ꯇꯣꯗꯅ ꯁꯪꯒꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯃꯤ ꯑꯃ ꯁꯤꯕ ꯊꯣꯛꯂꯕꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯍꯞꯇꯥ ꯑꯃ ꯌꯨꯝ ꯑꯗꯨꯗ ꯊꯝꯕ ꯑꯗꯨꯒ ꯑꯁꯤꯕ ꯃꯤꯁꯤꯡꯗꯨꯅ ꯍꯤꯡꯂꯤꯉꯩ ꯃꯤꯀꯨꯞꯇ ꯌꯥꯝꯅ ꯄꯥꯝꯖꯔꯝꯕ ꯆꯥꯅ ꯊꯛꯅꯕ ꯀꯌꯥ ꯑꯃ ꯊꯧꯕꯤ ꯊꯥꯛꯄꯤꯗꯨꯅ ꯀꯠꯄ ꯍꯥꯏꯅ ꯆꯠꯅꯔꯝꯃꯤ꯫ ꯑꯁꯤꯗꯩꯗꯤ ꯇꯣꯗꯅ ꯑꯁꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯒꯤ ꯀꯥ ꯑꯗꯨꯗ ꯍꯤꯞꯂꯤꯉꯩ ꯀꯥꯟꯗ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯕ ꯁꯣ ꯄꯤꯁ ꯑꯃ ꯂꯦꯡꯕ ꯍꯧꯒꯠꯂꯛꯈꯤ꯫ ꯃꯗꯨ ꯇꯣꯗꯅꯗꯤ ꯅꯣꯇꯤꯁ ꯇꯧꯔꯝꯗꯦ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯀꯥꯏ ꯊꯝꯂꯝꯕ ꯔꯨꯝ ꯑꯗꯨꯗꯒꯤ ꯍꯧꯔꯕ ꯃꯈꯣꯜ ꯑꯃ ꯇꯣꯗꯅ ꯇꯥꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯀꯔꯤ ꯃꯈꯣꯜꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯆꯪꯂꯛꯄꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯀꯥꯏ ꯃꯊꯛꯇꯨꯗ ꯆꯨꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯆꯨꯝ ꯑꯗꯨ ꯑꯁꯨꯝ ꯇꯧꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯀꯥꯏ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯈꯤ꯫ ꯇꯣꯗꯅ ꯆꯨꯝ ꯑꯗꯨ ꯂꯧꯊꯣꯛꯀꯦ ꯈꯟꯗꯨꯅ ꯀꯥꯏ ꯑꯗꯨꯒꯤ ꯃꯈꯨꯝ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯕꯥꯛꯇ ꯀꯩꯅꯣꯝꯃꯒꯤ ꯗꯥꯛꯐꯝ ꯑꯃ ꯇꯥꯕ ꯊꯦꯡꯅꯈꯤ꯫ ꯇꯣꯗꯅ ꯁꯣꯛꯇꯨꯅ ꯌꯦꯡꯒꯦ ꯇꯧꯕꯗ ꯑꯁꯤꯕ ꯍꯁꯕꯦꯟ ꯑꯗꯨꯒꯤ ꯀꯥꯏ ꯑꯗꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯀꯥꯏ ꯑꯗꯨꯗ ꯊꯦꯡꯖꯤꯜꯂꯔꯦ꯫ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯇꯣꯗ ꯀꯤꯃꯟꯈꯤꯗꯨꯅ ꯑꯁꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯀꯥꯏ ꯑꯗꯨ ꯊꯤꯡꯖꯤꯜꯂꯝꯂꯒ ꯔꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯇꯣꯗꯅ ꯔꯨꯝ ꯑꯇꯣꯞꯄ ꯑꯃꯗ ꯂꯩꯔꯤꯉꯩ ꯀꯥꯟꯗ ꯀꯦꯃꯦꯔꯥ ꯑꯃ ꯐꯪꯅꯔꯝꯃꯤ꯫ ꯀꯦꯃꯦꯔꯥ ꯑꯗꯨ ꯇꯣꯗꯅ ꯆꯦꯛ ꯇꯧꯔꯨꯕꯗ ꯑꯁꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯣꯇꯣ ꯈꯔ ꯊꯦꯡꯅꯈꯤ꯫
ꯑꯗꯨꯕꯨ ꯐꯣꯇꯣꯁꯤꯡꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠ ꯃꯈꯣꯡ ꯀꯤꯁꯤꯟꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯒꯤ ꯃꯇꯧ ꯑꯃ ꯎꯕ ꯐꯪꯏ꯫ ꯐꯣꯇꯣꯁꯤꯡꯁꯤ ꯎꯕꯗ ꯅꯨꯄꯤ ꯑꯁꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯇꯣꯔꯆꯔ ꯌꯥꯝꯅ ꯇꯧꯕꯤꯔꯛꯈꯤꯕ ꯃꯥꯜꯂꯤ ꯍꯥꯏꯅ ꯇꯣꯠꯅ ꯈꯜꯂꯛꯈꯤ꯫ ꯃꯁꯤ ꯈꯜꯂꯤꯉꯩ ꯇꯥꯟꯖꯥꯃꯛꯇꯨꯗ ꯊꯣꯡꯗ ꯀꯟꯅ ꯀꯟꯅ ꯌꯩꯔꯛꯈꯤ꯫ ꯇꯣꯠꯅ ꯀꯅꯥ ꯑꯣꯏꯔꯕꯅꯣꯅ ꯌꯦꯡꯒꯦ ꯊꯣꯛꯂꯛꯄꯗ ꯂꯪ ꯑꯃ ꯊꯣꯡ ꯑꯗꯨꯗ ꯀꯤꯔꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯪꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯠꯅ ꯂꯥꯛꯄꯗ ꯔꯨꯝ ꯑꯃꯗ ꯉꯁꯥꯏꯒꯤ ꯑꯁꯤꯕ ꯅꯨꯄꯤ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯤꯡꯗꯒꯤ ꯉꯁꯥꯏꯒꯤ ꯑꯁꯤꯕ ꯍꯁꯕꯦꯟ ꯑꯗꯨ ꯊꯣꯛꯂꯛꯂꯦ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯃꯝꯕ ꯀꯥꯆꯤꯜ ꯑꯃꯗ ꯆꯤꯡꯁꯤꯟꯈꯤ꯫ ꯂꯣꯏꯅ ꯂꯣꯏꯅꯅ ꯑꯃꯝꯕ ꯃꯥꯏꯀꯩꯔꯣꯝꯗꯒꯤ ꯇꯣꯠꯇ ꯍꯥꯏꯔꯛꯈꯤ, "ꯅꯊꯋꯥꯏ ꯄꯥꯝꯃꯨꯔꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯊꯨꯅ ꯊꯣꯛꯈꯣ" ꯍꯥꯏꯔꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯇꯣꯠꯀꯤ ꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯂꯛꯈꯤ꯫ ꯉꯁꯥꯏꯗꯒꯤ ꯎꯔꯤꯕ ꯄꯨꯝꯕ ꯇꯣꯠꯀꯤ ꯃꯪꯂꯥꯟ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯇꯣꯠꯅ ꯃꯤꯠ ꯄꯥꯡꯂꯛꯄꯒ ꯂꯣꯏꯅ ꯂꯣꯏꯅꯅ ꯃꯃꯥꯡꯗ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯁꯤꯄꯤꯌꯔ ꯑꯗꯨ ꯃꯇꯣꯝꯇ ꯑꯣꯟꯅꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯁꯕꯦꯟ ꯑꯗꯨꯅ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯐꯨꯕꯤꯕꯒꯤ ꯐꯨꯇꯦꯖ ꯑꯃ ꯑꯩꯈꯣꯏꯗ ꯎꯠꯂꯛꯈꯤ꯫ ꯁꯤ ꯎꯔꯨꯕꯗꯒꯤ ꯇꯣꯠ ꯊꯋꯥꯏꯗ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯁꯤꯕ ꯊꯝꯂꯤꯕ ꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯈꯤ꯫ ꯑꯗꯨꯒ ꯀꯥꯏ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯝꯃꯤ ꯍꯥꯏꯅ ꯎꯕ ꯐꯪꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯁꯕꯦꯟ ꯑꯗꯨꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯁꯤꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯊꯋꯥꯏꯕꯨ ꯍꯧꯖꯤꯛꯁꯨ ꯁꯤꯔ ꯐꯥꯎꯕ ꯑꯣꯠꯄꯤꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯇꯣꯠꯅ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯇꯣꯠꯅ ꯍꯁꯕꯦꯟꯒꯤ ꯀꯥꯏ ꯑꯗꯨꯗꯨ ꯂꯥꯏꯒꯤ ꯀꯥ ꯑꯃꯗ ꯂꯪꯅ ꯀꯤꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯕꯨꯅ ꯀꯥꯏꯗꯨꯗꯒꯤ ꯂꯧꯊꯣꯛꯂꯒ ꯇꯣꯠꯅ ꯌꯥꯝꯅ ꯀꯦꯌꯔ ꯇꯧꯕꯤꯗꯨꯅ ꯊꯝꯂꯛꯈꯤ꯫ ꯇꯣꯠꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯕꯨ ꯍꯦꯛ ꯎꯕꯃꯛꯇꯨꯗ ꯅꯨꯡꯁꯤꯕ ꯍꯧꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯇꯣꯠꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒ ꯔꯣꯃꯦꯟꯁ ꯇꯧꯕ ꯄꯥꯝꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯇꯣꯠꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯨꯄꯤ ꯑꯁꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕు ꯅꯨꯡꯁꯤꯗꯨꯅ ꯁꯦꯟꯅꯕꯤꯔꯝꯃꯤ꯫ ꯇꯨꯝꯕꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒ ꯇꯨꯃꯤꯟꯅꯔꯝꯃꯤ, ꯑꯗꯨꯒ ꯐꯝꯂꯕꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯒꯤ ꯁꯤꯟꯗ ꯉꯁꯥꯏꯒꯤ ꯍꯁꯕꯦꯟꯒꯤ ꯍꯛꯆꯥꯡ ꯊꯝꯕꯒꯤ ꯍꯥꯏꯕꯗꯤ ꯍꯛꯆꯥꯡ ꯊꯝꯂꯤꯕ ꯂꯥꯏꯒꯤ ꯀꯥ ꯑꯗꯨꯗ ꯃꯈꯣꯜ ꯈꯔ ꯇꯧꯔꯛꯄꯗꯒꯤ ꯇꯣꯠꯅ ꯆꯦꯛ ꯇꯧꯕ ꯆꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯂꯥꯏꯒꯤ ꯀꯥ ꯑꯗꯨꯗ ꯊꯝꯂꯝꯕ ꯍꯁꯕꯦꯟꯒꯤ ꯀꯥꯏ ꯑꯗꯨ ꯃꯈꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯅ ꯂꯣꯏꯅꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯀꯥꯏ ꯑꯗꯨꯗ ꯌꯥꯎꯔꯝꯗ꯭ꯔꯦ ꯍꯥꯏꯕ ꯎꯕ ꯐꯪꯈꯤ꯫ ꯇꯣꯠꯅ ꯀꯥ ꯑꯗꯨꯗ ꯆꯦꯜꯂꯛꯇꯨꯅ ꯌꯦꯡꯕ ꯀꯥꯟꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯐꯃꯨꯡꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕ ꯎꯕ ꯐꯪꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯇꯣꯠꯅ ꯈꯜꯂꯛꯈꯤ, ꯃꯁꯤꯗꯤ ꯁꯣꯏꯗꯅ ꯍꯁꯕꯦꯟ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯇꯧꯕꯅꯤ꯫ ꯃꯁꯤ ꯈꯜꯂꯤꯉꯩ ꯀꯥꯟꯗ ꯀꯥꯡꯈ ꯃꯈꯥꯗꯒꯤ ꯈꯪꯍꯧꯗꯅ ꯃꯈꯨꯠ ꯑꯃ ꯂꯤꯊꯣꯛꯂꯛꯂꯒ ꯇꯣꯠꯀꯤ ꯃꯈꯣꯡꯕꯨ ꯀꯥꯡꯈꯗ ꯆꯤꯟꯁꯤꯜꯂꯒ ꯍꯥꯏꯕꯗꯤ ꯑꯇꯨꯝꯕ ꯄꯣꯠ ꯑꯃꯅ ꯇꯣꯠꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯊꯤꯟꯖꯤꯜꯂꯛꯈꯤ꯫ ꯇꯣꯠꯁꯨ ꯌꯥꯝ ꯋꯥꯅ ꯆꯩꯅꯥ ꯈꯥꯡꯂꯒ ꯀꯥꯡꯈꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ꯫ ꯑꯁꯤꯗꯩꯗꯤ ꯑꯃꯨꯛ ꯀꯥ ꯑꯗꯨꯗ ꯍꯁꯕꯦꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯇꯥꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡꯁꯤꯗ ꯇꯣꯠꯀꯤ ꯃꯤꯠꯃꯥꯡꯗ ꯚꯤꯖꯟ ꯑꯃ ꯎꯔꯛꯈꯤ꯫ ꯃꯗꯨꯗꯤ ꯍꯁꯕꯦꯟ ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯏꯐꯄꯨ ꯀꯤꯁꯤꯟꯗꯨꯅ ꯊꯝꯂꯝꯕꯒꯤ ꯃꯔꯝꯗꯤ ꯅꯨꯄꯤ ꯑꯗꯨ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯊꯋꯥꯏ ꯂꯧꯖꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯃꯍꯥꯛꯄꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯀꯤꯁꯤꯟꯗꯨꯅ ꯊꯝꯈꯤꯕꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯍꯁꯕꯦꯟ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯀꯞꯄ ꯂꯥꯎꯕꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯂꯨꯕꯗ ꯃꯅꯥꯛꯇ ꯊꯝꯂꯤꯕ ꯂꯤꯛꯂꯥꯏꯒꯤ ꯁꯣ ꯄꯤꯁ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯃꯥꯒꯤ ꯍꯁꯕꯦꯟꯒꯤ ꯈꯅꯥꯎ ꯑꯗꯨ ꯂꯦꯜꯂꯒ ꯍꯥꯠꯈꯤ, ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯃꯁꯥ ꯃꯇꯣꯝꯇꯒꯤ ꯉꯛ ꯂꯦꯟꯖꯗꯨꯅ ꯁꯤꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯊꯋꯥꯏ ꯍꯤꯡꯅꯅꯕ ꯍꯥꯏꯗꯨꯅ ꯆꯦꯟꯅꯅꯕ ꯇꯧꯔꯛꯄ ꯘꯔꯤꯗ ꯄꯨꯡ 3 ꯇꯥꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ꯫ ꯇꯣꯠꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯀꯥꯟꯗ ꯑꯁꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯀꯥꯏ ꯃꯅꯨꯡꯗ ꯃꯁꯥ ꯃꯇꯣꯝꯇ ꯍꯤꯞꯂꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯕ ꯊꯦꯡꯅꯈꯤ꯫ ꯇꯣꯠꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯥꯏ ꯑꯗꯨꯗꯒꯤ ꯃꯈꯨꯝ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯩ, ꯍꯥꯏꯕꯗꯤ ꯀꯥꯏ ꯑꯗꯨꯗꯒꯤ ꯊꯣꯛꯅꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕु ꯍꯥꯡꯗꯣꯛꯄꯗꯤ ꯉꯝꯈꯤꯗꯦ꯫ ꯃꯔꯝꯗꯤ ꯑꯁꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯀꯥꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯍꯨꯝꯁꯨꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯧꯕꯗ ꯑꯣꯐꯤꯁ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯂꯥꯟꯊꯔꯛꯄꯗ ꯑꯣꯚꯔꯇꯥꯏꯝ ꯂꯧꯔꯦ ꯍꯥꯏꯔꯒ ꯑꯣꯟꯂꯥꯏꯟ ꯗꯦꯇꯤꯡ ꯑꯦꯞ ꯑꯃꯗ ꯑꯣꯟꯂꯤ ꯃꯦꯝꯕꯔꯁꯤꯡꯒ ꯆꯦꯇꯤꯡ ꯇꯧꯅꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯎꯕ ꯐꯪꯏ꯫ ꯑꯁꯣꯝꯗ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯅꯤꯈꯛ ꯊꯕꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯌꯨꯝ ꯍꯜꯂꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯈꯤ꯫ ꯃꯕꯥꯅꯤꯒꯤ ꯃꯤꯡꯗꯤ ꯕꯝꯞ ꯑꯃꯗꯤ ꯖꯤꯟ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯛꯂꯛꯄꯗ ꯃꯅꯤꯡꯗꯒꯤ ꯃꯈꯣꯜ ꯑꯃ ꯇꯧꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯅꯨꯄꯤ ꯑꯃꯒꯤ ꯑꯇꯠꯄ ꯃꯀꯣꯛ ꯑꯃ ꯌꯥꯜꯂꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯗꯨ ꯎꯕꯗ ꯃꯕꯥꯅꯤ ꯀꯤꯃꯟꯈꯤꯗꯨꯅ ꯆꯦꯟꯈꯤ꯫
ꯑꯁꯣꯝꯗ ꯑꯣꯐꯤꯁ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯁꯨ ꯆꯤꯌꯔ ꯑꯃꯗꯤ ꯂꯥꯏꯠ ꯈꯞꯄ ꯂꯦꯡꯕ ꯍꯧꯅꯔꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯗꯨ ꯀꯤꯃꯟꯈꯤꯗꯨꯅ ꯍꯧꯗꯨꯅ ꯆꯦꯟꯈꯤ꯫ ꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯅꯤꯈꯛ ꯇꯦꯕꯜ ꯃꯈꯥꯗꯒꯤ ꯃꯈꯨꯠꯇ ꯔꯤꯃꯣꯠ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯈꯤ ꯑꯗꯨꯒ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯃꯕꯥꯅꯤꯁꯦ ꯑꯣꯐꯤꯁ ꯑꯁꯤꯒꯤ ꯕꯣꯁ ꯑꯣꯏꯔꯝꯃꯤ꯫ ꯃꯕꯥꯅꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯗ ꯄ꯭ꯔꯦꯡ ꯇꯧꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯕꯥꯅꯤꯒꯤ ꯃꯤꯡꯗꯤ ꯇꯤ ꯑꯃꯗꯤ ꯀꯔꯟ ꯀꯧꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯣꯚꯔꯇꯥꯏꯝꯅꯤ ꯍꯥꯏꯗꯨꯅ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯁꯤꯅ ꯀꯝꯄ꯭ꯌꯨꯇꯔ ꯑꯣꯔ ꯂꯦꯞꯇꯣꯞꯁꯤꯡꯁꯤꯗ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯕ ꯀꯌꯥ ꯑꯃ ꯃꯕꯥꯅꯤ ꯅꯣꯇꯤꯁ ꯇꯧꯔꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯇꯥꯟꯈ꯭ꯔꯦ꯫ ꯑꯁꯤꯗꯩꯗꯤ ꯃꯕꯥꯅꯤꯒꯤ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯀꯔꯟ ꯃꯄꯥꯟꯗ ꯀꯩꯅꯣꯝꯃ ꯂꯩꯕ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯈꯤ꯫ ꯃꯗꯨꯗ ꯆꯤꯌꯔ ꯑꯃ ꯃꯇꯣꯝꯇ ꯂꯦꯡꯗꯨꯅ ꯂꯥꯛꯂꯦ ꯍꯥꯏꯔꯒ ꯃꯉꯣꯟꯗ ꯄꯥꯏꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯗꯩ ꯃꯥꯁꯨ ꯄ꯭ꯔꯦꯡꯛ ꯑꯣꯏꯔꯝꯅꯤ ꯈꯜꯂꯗꯨꯅ ꯆꯤꯌꯔ ꯑꯗꯨ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯊꯥꯡꯒꯠꯈꯤ꯫ ꯃꯗꯨꯗ ꯖꯤꯟ ꯑꯃꯗꯤ ꯕꯝ ꯊꯣꯛꯂꯛꯈꯤ꯫ ꯃꯁꯤꯁꯨ ꯄ꯭ꯔꯦꯡꯛ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯩ मबानी टीदा चटलगे हाइदुना परमिशन लौबा लाक्पनि हाइदुना करंदा हाइरक्की। असोंदा टीना मखोल अमा तादुना मपानोंदा थोलक्पदा अमंबा रूम अमदा नुपी अमा लेपदुना लेरंबा उखी। मसीसु प्रेंक सोइदना ओइरंगमनि खलदुना लाइट अदु थानखी। अदुबु मफम अदुदा कनामतदि लेरंदे। असिदे मनाक्ता लेरिबा फ्रीज अदु मतोंता लेंबा होगलक्की। मतोंता लेंगलक्पदुदा मसीसु सोइदना प्रेंक ओइरंगमनि खंदुना फ्रीज अदु मखोंग अदुना थांगतुना ngakhi। असिदे करन लाक्तुना चाना थक्नबा अदु फ्रीज मनुंदा हापचिनखी। दुबदा टी पोंगखी। हाइबदि ऑफिस अदुदा करन अमदि टी मबानी खक्ता लेबनी। अदुगा करनना दुकानदा पोचे लेबा थोखिबा ओइतारगदि ngसाइदि प्रेंक नि हाइना लेरंबा असेंबदा कनामतनादि तौरमदबा अदुबदा चिंगनबा होरखी। हौजिक करन थोखरे। फ्रीज अदु मतोमता हांगदोरक्तुना नुपी अमा सन सारदुना मागी मतुंगदा तामनरकी। माना लाउरदुना करन करन हाइदुना रूमदगी चिंथोरक्पदा करनगी माइथोंग अदु यानु मोंग चादमु मोंग अमदा लेरमदे हाइबा उबा फंगी। दुबदा टी ज्ञान मांगलदुना लेमायदा ताखी। मतासिदा बम अमदि जिन थोरक्तुना नोकपा होगलकी। अदुगा करन मागी ममाइगी मास्क अदु लौथोरक्लगा नोलकी। मसी पुंबसु प्रेंक ओइरमदे हाइबा खंबा ngami। अदुबु टीना करीमता लेंगदुना उतुत ताबगुम तारगा लेखिबदु चेक तौदुना येंगलुबदा महाक नुसा सोर होलमद्रे हाइबा बमना लाउरखी। अदु उबदा मखोय लोइमा ज्ञान मेन ताखिदे। करन्ना एम्प्लॉई अनि अदुबु मयुमदा हल्लो मा खंचांग अदुबु कायदुना म लोसिंजरके हाइदुना हाइरक्की। अदुदै टीगी रोमदा जिन्ना सोके हेक तौरुबदा टीगी मखुतना ताप लाउना पाइरके। अदुगा नोकथोरक्की। असि पुंबा टीना हंगतना अमुका प्रेंक तौबा ओइरमी। मयाम लोइमा नोकलदुना करनगी केबिन चंगलक्की। अदुबु मतासिदा करनदी मखोयगा याउमिनरमदे। माके केबिन तमना लापदा करन थौरी यालदुना लेरंबा थेंगनकी। मयाम लोइमा ज्ञान तादुना लेरंदे। असि पुंबा अमुका करनगी प्रेंक ओइरमी। असिदे मखोय लोइमा मयुम हलसी हाइदुना थोनरकी। अदुदा कैनोमा काउरमी हाइदुना चंगलक्ले हाइरगा चे अमदा इरगा फ्रीज अदुदा नपननबा तौरमी। इरिबा वाहै अदुदि अइना फ्रीज असिबु याहंदबनी। अदुगा माना हाइरकी। हयेंगसे मीना लापा मतमदा हुरानबा अमा चंगरमेना सोइदना खंदुरबनीको। मसी हाइरगा बॉस अनिदुना एम्प्लॉई अनिदुदा सेलोटेप अमा पुरकनबा केबिनदा चंगु हाइदुना हाइरकी। मदुदा टीदो मनुंगदा सीरगा लेरमी हाइबा वफंखी। असिदे मता असिदा करन्ना खंगनि निंसिंगलक्की। मदुदि ममांगदा मखोय मयाम चंगदुना प्रेंक तौखिबा मतांगदुदा टी वांथदुना लोंगता थाखिबा मिकुपतो मागी लवाई फाउना पेपर पिन अमन लेंसिंखी। लवाई फाउना चंगखिबना टीदो ऑन द स्पॉट सीखी। मता असिदा टीगी असिबा हक्चांगदो होगलक्तुना मखोय मनाता लाखी। दुबदा किमनखिदुना मखोय लोइमा चेंग अदुबु थोंग अदु लोकोयदुना लेरमी। करन्ना बम अमदि जिनबु मागी रूमदगी सो अदु थुना लौरुनबा थाजिंखी। मदुदा अमुक करन केबिनगी मनुंगदा अदुमक थौरी यालदुना लेरमी। अदुगा तटलगा मखादा तारकी। असि पुंबा उबदा मपांदा लेहौरिबदुना कनानो हाइबा वहांग अमा लाइ। ngसाइ फागी फागीदगी प्रेंक नि हाइदुना सानरिबा सिंग अदु असेंबददि प्रेंक मलमद्रे। महाक सिरदुना लेरमले हाइबा खंबा ngamखी। करनगी असीबा थवाई अदु केबिनदा चंगलखी। अदुगा बम अमदि जिन मफम अदुदगी हौदुना चेंखी। मखोयना चेलकपदा स्टेयरदा जिन मागी खुंगुप तारंबदु उबदा खरा ngakखी।
असोमदा करण अमदि टी मबानीमकना अमुक्का अनौबा प्रैंक तौबा ओइरमी मखोय अनिमक मबानी की मैनिक्विन अमम सेमलगा मखोयदा सानबा ओइरमी असिगी मरमदी बम्प अमदि जीन्स ओवरटाइम लौदुना नत्ता नत्तबा थबक कया तौरंबा मखोयना थेंगनखी सुम तौना मखोय बानीसु हेंजले ngasiगी मतौसी युम हननबा तौरसी हायदना हायनरखी अदुगा अहिंगी नोंगालमदाय मिचिक मिराव खोल ताद्रबा हायबदी नोंयाय मतुंग पुंग अहुम चप चाना तारमदे हायबा वफंगी मबानीसु लिफ्ट चंगलकपदा बम्प अमदि जीन्सु यावरदुना लेरबी अदुगा हेंगदे ओवरटाइम सुबा यारोय हायदुना मखोयनी हायखी मतां असिदा करंदा फोन कॉल अमा लाखी फोन कॉल असी ऑफिस की सिक्योरिटी गार्ड की ओइरमी महागता हायरकी सरोयगी एम्प्लॉई अनी खक सिदा असी भक्चान तारदुना लेरमले उबददी खरा कुइरबा माले हायदुना हायरकी हायरिसिनदी ngasai ahobada bump amadi jane prank tobadu kireduna thawai kanjaduna chingkibadu da gyan men tadana siri dagi untaduna makhada tagi masina maram oiraga makhoi animak sibani haiba khangbangamki adubu ngasai dagi prank ni haiduna yauminaramba mayam aduna kanano mata aduda bump karangi khut adu chetna paisilaki aduga lift adusu yam thuna makhada tagi aduga makhoi pumba lift tugi manungda siki aduga masiga lunena movie si loisali ngasi gi wari si mayam su yengbiba matamda khara tongan ba makhagi mahau mu phungirangmane andi khali aduna yamna interesting oiba habadi yam sangba mongi nataba hadi makhal gi wari ahumna pullaga oiba movie oibanina yamna interesting oiba amadi nungaiba makhal gi orangmane ani su thaje aise kuina video su thagal ludre adugi tamata mayamna ngakpigani maramdi aigi exam leibanani hojik exam loirabanina aido mathang yamna thuna video thagat chanaba hotna jarake mayam su ngakpiyo haiduna haijage aduga thingnarse mu mathangi akiba video da mok